ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯈꯣꯟꯖꯦꯜꯗꯣ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯏ꯫ ꯅꯣꯛꯈꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯆꯕꯒꯨꯝꯕꯅꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯇꯥꯝꯅ꯫ ꯃꯨꯔ ꯁꯝꯂꯥꯡꯅ ꯉꯥꯟꯊꯣꯏꯔꯤꯕꯤ ꯇꯀꯨꯞꯄ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯀꯨꯞꯄꯗꯤ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯏꯀꯥꯏꯖꯅꯤꯡꯉꯥꯏꯅꯤ꯫ ꯑꯃꯨꯛꯁꯨ ꯈꯪꯗꯦ, ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯍꯦꯛꯇ ꯅꯣꯛꯊꯣꯛꯏ꯫ ꯂꯝꯍꯦꯟꯕ ꯀꯅꯥꯕꯨ ꯐꯥꯒꯦ ꯊꯧꯔꯥꯡ ꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯍꯥꯏꯅꯩ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯤꯋꯥ ꯑꯣꯏꯅ ꯄꯥꯈꯪ ꯐꯥꯕꯤ ꯊꯣꯛꯄꯅꯤ, ꯆꯥꯎꯔꯦ ꯁꯥꯡ ꯂꯩꯀꯥꯏꯅ ꯑꯃ ꯃꯊꯦꯡꯗ ꯈꯛꯆꯖꯁꯅꯨ, ꯁꯣꯏꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯌꯨꯝꯗ ꯂꯩꯕꯅ ꯃꯐꯔꯕꯅꯤꯀꯣ꯫ ꯄꯥꯈꯪ ꯑꯣꯏꯕ ꯉꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦꯔ ꯃꯇꯥꯎ, ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯩꯕꯨ ꯀꯅꯥꯒꯤ ꯄꯥꯈꯪ ꯐꯥꯕꯤꯅꯣ? ꯐꯥꯒꯤꯅꯦ ꯑꯩ ꯑꯣꯏꯅ꯫ ꯇꯥꯕ ꯌꯥꯗꯕ ꯋꯥ, ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯊꯥꯖꯗ ꯇꯧꯅꯣ ꯏꯕꯣ꯫ ꯅꯠꯇꯦ, ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪ ꯅꯁꯥꯅꯕꯨ ꯎꯖꯔꯕꯣ? ꯎꯗ꯭ꯔꯤꯗ, ꯎꯁꯨ ꯎꯗꯅ ꯅꯪ ꯌꯥꯝ ꯃꯥꯅ ꯍꯥꯏꯔꯤꯅꯦꯕ꯫ ꯍꯥꯏꯔꯤꯅꯤ, ꯃꯤꯅ ꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯅꯞꯇꯅ ꯏꯕꯣ, ꯌꯥꯔꯦ ꯇꯣꯛꯑꯣ, ꯇꯥꯅꯤꯡꯗꯦ꯫ ꯑꯩꯈꯣꯏ ꯅꯨꯄꯥ ꯄꯥꯈꯪꯅ ꯑꯍꯤꯡꯗ ꯈꯔ ꯆꯥꯕ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯗꯗꯨꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ, ꯄꯥꯈꯪ ꯐꯥꯕꯤ ꯀꯥꯏ ꯑꯣꯟꯊꯣꯛꯅ ꯐꯖꯅꯕ ꯃꯃꯤꯡ ꯊꯣꯟꯈ꯭ꯔꯦꯗ꯫ ꯍꯥꯏꯅꯈꯤꯕꯅꯤ ꯃꯥꯕꯨ ꯑꯁꯨꯝꯅ ꯄꯥꯈꯪ ꯐꯥꯕꯤ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯈꯤꯕꯅꯤ꯫ ꯃꯥꯅꯤ, ꯑꯩ ꯄꯥꯈꯪ ꯐꯥꯕꯤꯅꯤ, ꯅꯈꯣꯏ ꯄꯥꯈꯪ ꯃꯌꯥꯝꯕꯨꯅꯤ ꯑꯩꯅ ꯐꯥꯗꯣꯏꯕ꯫ ꯌꯥꯆꯪꯈ꯭ꯔ ꯃꯇꯨꯡ ꯑꯃꯝꯕ ꯃꯔꯛꯇ ꯄꯥꯈꯪꯁꯤꯡꯅ ꯂꯤꯀꯣꯟ ꯁꯥꯟꯅꯔꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯜꯂꯛꯄꯁꯨ ꯑꯩꯗꯤ ꯎꯏꯗꯣ꯫ ꯑꯗꯨꯒꯅꯦ, ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯈꯨꯟꯗꯤꯟꯅꯕꯁꯨ ꯑꯩꯗꯤ ꯂꯣꯏꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯅꯦ, ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯒ ꯌꯥꯎꯔꯝꯕ ꯑꯁꯤꯗꯤ ꯂꯣꯏꯔꯦ, ꯈꯥꯎꯏ ꯍꯥꯏꯕ꯫ ꯑꯩꯅꯒ ꯑꯍꯤꯡꯕ ꯇꯥꯏꯕ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯍꯦꯛꯇ ꯐꯥꯔꯒ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯏꯗ, ꯊꯋꯥꯏ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ, ꯐꯥꯅꯤ, ꯅꯝꯂꯩ ꯂꯩꯅꯤ, ꯅꯠꯇ꯭ꯔꯗꯣ? ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯆꯩ꯫ ꯑꯍꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ, ꯊꯋꯥꯏ ꯆꯦꯛꯂꯥ ꯑꯣꯏꯔꯝꯂꯦ꯫ ꯊꯋꯥꯏ ꯑꯣꯏꯕꯅ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯌꯥꯊꯣꯛꯏ꯫ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗ ꯃꯅꯤꯡ ꯇꯧꯅ ꯍꯥꯏꯅ ꯍꯨꯝꯅ ꯆꯠꯂꯤ꯫ ꯃꯥꯒꯤ ꯑꯁꯥꯎꯕ ꯍꯥꯏꯕꯨ ꯃꯥꯕꯨ ꯎꯕꯗ ꯇꯥꯎꯕ ꯍꯨꯏꯅ ꯍꯦꯛꯇ ꯈꯣꯡꯂꯛꯄ ꯑꯗꯨ ꯃꯉꯥꯏꯔꯤ꯫ ꯈꯣꯡꯂꯛꯀꯅꯨꯍꯦ, ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ, ꯆꯤꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯕꯣ? ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ꯫ ꯅꯈꯅꯥꯎ ꯎꯇꯣꯡꯗꯣ ꯁꯥꯡꯇꯣꯛꯄ ꯃꯈꯩ ꯑꯗꯨꯛ ꯀꯟꯅ ꯈꯣꯡꯂꯤꯕ ꯑꯗꯨꯕꯨ ꯋꯥꯖꯗ꯭ꯔꯥ ꯍꯥꯏꯕ? ꯂꯥꯏꯃ ꯇꯟꯗꯦꯗꯀꯣ ꯅꯈꯣꯏꯁꯦ꯫ ꯇꯨꯃꯤꯟꯅ ꯇꯨꯝꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯗꯤ ꯂꯩꯇꯦ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ꯫ ꯈꯣꯡꯂꯛꯀꯅꯨ, ꯇꯥꯅꯤꯡꯗꯤꯌꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯕꯩ ꯋꯥꯅꯤ, ꯈꯣꯡꯕꯨ ꯈꯣꯡꯂꯛꯂꯕꯗꯤ ꯍꯦꯛꯇ ꯆꯦꯟꯕ ꯖꯥꯠꯅꯤ꯫ ꯍꯥꯏꯖꯕ ꯋꯥꯅꯤ ꯑꯁꯨꯝꯅ꯫ ꯑꯩꯅ ꯍꯦꯟꯅ ꯀꯤ ꯍꯨꯏꯁꯤ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯦꯛ ꯄꯨꯡꯐꯝ ꯆꯥꯗꯅ ꯑꯣꯛꯅꯔꯨꯔꯤ꯫ ꯃꯗꯨꯗ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩ ꯀꯅꯤ꯫ ꯈꯪꯗꯦꯗ, ꯁꯤꯒꯤ ꯋꯥꯈꯜꯒ ꯂꯥꯏꯔꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯦꯅꯤꯡꯊꯥ ꯂꯥꯛꯂꯤꯕꯅꯤ, ꯌꯦꯅꯤꯡꯊꯥꯒꯤ ꯄꯟꯊꯥ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯠꯇꯗꯤ ꯐꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯃꯈꯣꯏꯅ ꯊꯣꯟꯕꯤꯕ ꯃꯤꯡꯅꯤ ꯄꯥꯈꯪ ꯐꯥꯕꯤ꯫ ꯃꯥ ꯃꯁꯥꯅꯁꯨ ꯃꯤꯡꯒꯧ ꯑꯁꯤ ꯌꯥꯖꯔꯤ꯫ ꯑꯗꯨꯕꯨ ꯆꯃꯝꯅꯔꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯃꯍꯥꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯈꯪꯕ ꯖꯥꯠꯂ ꯑꯁꯤꯅꯤ꯫ ꯈꯨꯟꯈꯥꯔꯣꯝꯗ ꯃꯊꯟꯇ ꯏꯁꯩ ꯉꯪꯗꯨꯅ ꯍꯥꯏꯊꯩ꯫ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯥꯛꯄꯒ ꯂꯩꯇꯦꯗ꯫ ꯑꯗꯨꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯑꯅꯤꯒꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗꯕꯣ? ꯉꯥꯏꯈꯣꯅꯤ, ꯑꯩꯒꯤ ꯃꯤꯡ ꯀꯥꯏꯗꯤ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯀꯣ? ꯍꯣꯏ, ꯄꯥꯈꯪ ꯐꯥꯕꯤ ꯍꯥꯏꯅꯕꯨꯗꯤ ꯀꯧꯏ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯃꯤꯡ ꯇꯥꯝꯅꯥ ꯀꯧꯏ꯫ ꯁꯨꯔꯨ ꯅꯩꯁꯤꯟꯕ ꯈꯣꯟꯖꯦꯜ ꯈꯔ ꯊꯋꯥꯏ ꯑꯗꯨꯅ ꯇꯥꯔꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯔꯒ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯈꯔꯅ ꯁꯥꯔ ꯃꯤꯔ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯠꯇꯨꯅ ꯆꯥꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯇꯨꯅ, ꯁꯥꯍꯤꯡ ꯃꯅꯝꯁꯤꯒ ꯐꯅꯕꯨ ꯍꯥꯎꯅ ꯆꯥꯔꯤ, ꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ, ꯌꯥꯗ꯭ꯔꯦ ꯃꯅꯝꯁꯤ, ꯑꯩꯇ ꯀꯗꯥꯏꯗꯅꯣ ꯆꯠꯆꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯃꯥꯏꯊꯣꯛ ꯂꯩꯊꯣꯛꯏ꯫ ꯑꯍꯤꯡꯒꯤ ꯇꯥꯏꯕꯪ ꯑꯁꯤꯃ ꯃꯍꯥꯛꯀꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯤ꯫ ꯃꯅꯤꯡ ꯇꯧꯅ ꯂꯩꯖꯩ, ꯁꯥꯟꯅꯖꯩ꯫ ꯑꯁꯨꯝ ꯆꯠꯄ ꯑꯗꯨꯗ ꯊꯣꯡꯒꯥꯜ ꯑꯃ ꯀꯣꯟꯊꯣꯡ ꯂꯣꯟꯗꯕ ꯃꯈꯩ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯆꯞ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯦ ꯍꯥꯏꯔꯒ, ꯀꯔꯝꯕ ꯑꯉꯥꯎ ꯑꯐꯩꯒꯤ ꯌꯨꯝꯅꯣ ꯁꯤꯕꯣ? ꯀꯣꯟꯊꯣꯡꯒ ꯂꯣꯟꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯂꯩꯔꯤꯕ ꯑꯁꯤꯕꯣ? ꯆꯨꯡꯂꯝ ꯆꯥꯕ ꯃꯤꯗꯤ ꯂꯩꯔꯝꯃꯣꯏ ꯌꯨꯝꯁꯤꯗ꯫ ꯈꯪꯅꯤ, ꯈꯪꯍꯟꯒꯦ, ꯂꯛꯅꯒꯦꯕ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯥꯀꯜꯗ ꯁꯟ ꯃꯀꯣꯜ ꯂꯩ, ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯍꯩꯃꯥ, ꯁꯟꯖꯥꯎ ꯂꯩꯕ ꯏꯃꯨꯡꯅꯤ꯫ ꯁꯟꯁꯦ ꯏꯇꯩ ꯊꯣꯛꯏ, ꯎꯕ ꯌꯥꯗꯕꯅꯤ, ꯍꯦꯛꯇ ꯈꯣꯡꯕꯅꯤ꯫ ꯁꯣꯝꯗ ꯄꯥꯛꯊꯔꯒ ꯆꯪꯍꯧꯔꯒꯦꯍꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯌꯦꯡꯕꯗ ꯄꯪꯋꯥꯠ ꯋꯥꯠꯄ ꯌꯨꯝ ꯑꯃꯗꯤ ꯃꯥꯟꯗꯦ꯫ ꯐꯖꯈ꯭ꯔꯕ ꯌꯨꯝꯗꯣ ꯃꯨꯟꯅ ꯌꯦꯡꯂꯦ ꯍꯥꯏꯔꯒ,
ꯐꯖꯈ꯭ꯔꯦꯗꯣ ꯑꯣꯟꯊꯣꯛꯅ ꯌꯨꯝꯁꯦ ꯂꯥꯏꯈꯜ ꯇꯥꯕ ꯌꯨꯝ ꯑꯁ ꯃꯧꯕꯨ ꯈꯪꯑꯣꯏ ꯍꯦꯛ ꯑꯣꯏꯅꯤꯡꯉꯦ ꯇꯧꯔꯤꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒ ꯑꯩꯅ ꯃꯁꯤꯗꯒ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯂꯥꯏꯒ ꯈꯣꯏꯔꯝꯃꯕ ꯄꯥꯝꯃꯦꯗꯀꯣ ꯑꯣꯟꯊꯣꯛꯅ ꯃꯃꯤꯠꯇꯨꯅ ꯌꯨꯝꯊꯛꯇ ꯊꯛ ꯌꯦꯡꯉꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯥ ꯑꯗꯨꯁꯨ ꯌꯨꯝꯊꯛꯇ ꯐꯟ ꯆꯣꯡꯈꯠꯈ꯭ꯔꯤ ꯑꯀꯪꯕ ꯏ ꯃꯊꯛ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯇꯨꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯠꯂꯤ ꯇꯨꯝꯕ ꯆꯥꯕ ꯐꯕꯁꯤꯡꯁꯦ ꯇꯨꯝꯕ ꯀꯥꯏꯍꯟꯒꯦꯕ ꯑꯍꯤꯡ ꯇꯨꯝꯍꯜꯂꯣꯏ ꯈꯪꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯕꯨ ꯇꯨꯝꯕ ꯀꯥꯏꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯩ ꯍꯩꯃꯥ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯔꯦꯝꯕ ꯇꯥꯔꯗ꯭ꯔꯣ ꯀꯅꯥꯝꯇꯒꯤ ꯆꯦꯛꯃꯨꯛ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯦ ꯍꯥꯏꯕ ꯑꯃꯠꯇꯒ ꯍꯧꯒꯠꯅꯗꯦ ꯇꯨꯀꯠꯆꯗ꯭ꯔꯥ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯃꯤꯟ ꯑꯃ ꯐꯪꯂꯛꯇꯨꯅ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯏ ꯃꯥꯅ ꯎꯔꯤꯕ ꯁꯛꯇꯝꯗꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯦꯛ ꯃꯥꯜꯂꯨꯏ ꯍꯥꯏꯖꯩ ꯍꯩꯃꯥ ꯍꯩꯃꯥ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣ ꯍꯅꯨꯕ ꯑꯣꯏꯁꯤꯕꯣ ꯍꯅꯨꯕꯗꯤ ꯀꯩ ꯀꯥꯟꯗꯣꯏꯕ ꯇꯨꯀꯠꯆꯗ꯭ꯔꯥ ꯑꯁ ꯇꯟꯖꯩꯗ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏ ꯍꯦ ꯍꯅꯨꯕ ꯇꯨꯃꯤꯟꯅ ꯇꯨꯝꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯥ ꯀꯩꯗꯧꯕꯩ ꯃꯄꯥꯜ ꯊꯣꯛꯂꯛꯏꯅꯣ ꯆꯠꯈ꯭ꯔ ꯆꯠꯂꯨ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯃꯗꯨꯗ ꯃꯈꯥꯃꯨꯛ ꯇꯥꯏ ꯅꯅꯥ ꯄꯪꯕ꯭ꯔꯥ ꯍꯅꯨꯕ ꯅꯪꯕꯣ ꯑꯣ ꯈꯪꯉꯤ ꯈꯪꯉꯤ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯐꯖꯕ ꯏꯁꯛ ꯏꯇꯧ ꯁꯕꯥꯜ ꯑꯁꯤꯗ ꯉꯥꯎꯗꯨꯅ ꯌꯦꯡꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯕꯨ ꯍꯅꯨꯕ ꯅꯈꯣꯏꯒꯨꯝꯕ ꯍꯅꯨꯕꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩ ꯌꯦꯡꯂꯛꯀꯅꯣ ꯅꯝꯃꯤꯗꯨ ꯇꯥꯡꯅꯤ ꯑꯦ ꯉꯥꯏꯈꯣꯅꯦ ꯍꯅꯨꯕ ꯅꯆꯥ ꯅꯨꯄꯥ ꯄꯥꯈꯪꯒ ꯂꯩꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣꯗꯅ ꯑꯩ ꯂꯧꯖꯔꯒꯦꯕ ꯎꯔꯤꯕ ꯃꯤꯇꯝꯗꯣ ꯃꯁꯤꯛ ꯃꯉꯥꯜ ꯅꯥꯏꯅ ꯎꯔꯛꯏ ꯀꯔꯤꯒꯨꯝꯕꯗ ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯇꯝꯗꯁꯨ ꯍꯦꯛꯇ ꯑꯣꯟꯊꯣꯔꯛꯏ ꯊꯋꯥꯏ ꯆꯦꯛꯂꯥꯗꯨ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯤ ꯏꯃꯥꯏꯄꯦꯝꯃ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦꯅ ꯑꯁꯤꯗꯤ ꯂꯥꯏ ꯑꯣꯏꯔ ꯃꯥꯜꯂꯤ ꯁꯟꯊꯣꯡ ꯄꯨꯃꯥꯏ ꯂꯦꯞꯄ ꯑꯣꯏꯅꯤ ꯏꯕꯗꯧ ꯁꯥꯎ ꯌꯥꯗꯦꯍꯦ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯀꯥꯏꯗꯤ ꯑꯩ ꯉꯝꯖꯔꯣꯏ ꯆꯠꯆꯔꯒꯦ ꯅꯆꯥ ꯅꯨꯄꯥꯒ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯥꯝꯅꯥꯒꯤ ꯊꯋꯥꯏꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯊꯣꯔꯛꯂꯤ ꯍꯥꯏꯖꯩ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯃꯤꯅꯦꯅ ꯍꯥꯏꯔꯨꯔꯒ ꯂꯥꯏ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯃꯅꯤꯡ ꯇꯧꯅ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈ꯭ꯔꯤ ꯍꯥꯏꯅꯩ ꯄꯥꯈꯪꯁꯤꯡꯅ ꯂꯩꯔꯥꯡ ꯑꯃ ꯁꯥꯜꯂꯕꯗꯤ ꯈꯣꯏꯃꯨ ꯏꯟꯕ ꯍꯧꯅꯗ꯭ꯔꯥ ꯁꯟꯊꯤꯔꯩ ꯑꯣꯏꯒꯦꯔꯥ ꯀꯕꯣꯀꯪ ꯃꯄꯥꯜ ꯑꯣꯏꯒꯦꯔꯥ ꯍꯧꯅ ꯁꯥꯅꯤ ꯅꯠꯇ꯭ꯔꯗꯣ ꯅꯪꯒꯤ ꯋꯥꯗꯨꯒ ꯉꯥꯏꯈꯣꯗ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯩꯒ ꯈꯪꯅꯔꯝꯕ ꯅꯨꯡꯁꯤꯅꯔꯝꯕ ꯇꯥꯝꯅꯥꯗꯣ ꯇꯣꯏꯅ ꯍꯦꯛꯇ ꯎꯔꯕꯒꯤ ꯋꯥꯅꯤꯗ ꯁꯤꯈ꯭ꯔꯕꯗꯨꯔꯥ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯍꯤꯡ ꯀꯥꯏꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯃꯤꯀꯞ ꯐꯨꯛ ꯊꯣꯛꯏꯅꯤ ꯍꯦꯔꯥ ꯅꯥꯇꯩ ꯆꯥꯗꯕ ꯑꯃꯗꯨꯅ ꯁꯠ ꯐꯩꯖꯤꯜꯂꯛꯏ ꯇꯝꯅꯔꯛꯏ ꯑꯣꯏꯔꯝꯅꯤ ꯆꯠꯊꯣꯛꯑꯗ ꯖꯨꯠ ꯆꯥꯗꯕ ꯋꯥ ꯃꯥꯅꯗꯤ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕ ꯅꯪꯅꯗꯤ ꯀꯌꯥ ꯊꯋꯥ ꯁꯥꯕꯤꯈꯤꯗꯕ ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯊꯃꯣꯏꯁꯤꯅꯅꯦ ꯄꯠ ꯇꯠꯄ ꯃꯈꯩ ꯃꯥꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯈꯤꯗꯕ ꯑꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯃꯥꯏ ꯊꯋꯥꯏꯗꯨꯅꯅꯦ ꯅꯪꯅ ꯇꯨꯡꯗ ꯀꯨꯏꯅ ꯏꯟꯅꯔꯛꯂꯦ ꯑꯣꯏꯔꯝꯅꯤ ꯑꯗꯨꯃꯥꯏ ꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯀꯤꯗꯕ ꯃꯥꯟꯕ꯭ꯔꯣ ꯍꯩꯅꯗꯦꯀꯣ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯑꯃꯅꯃꯨꯛ ꯅꯣꯏ ꯑꯗꯨꯏ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯊꯣꯛ ꯑꯃ ꯇꯧꯁꯤꯔꯥ ꯀꯩ ꯊꯣꯛ ꯇꯧꯁꯤ ꯍꯥꯏꯅꯣꯅꯦ ꯅꯨꯄꯥ ꯆꯤꯕꯣꯟ ꯍꯥꯏꯅꯩꯗꯅ ꯑꯍꯤꯡꯗ ꯄꯥꯈꯪ ꯐꯥꯕꯤ ꯊꯣꯛꯑꯦꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯇꯥꯔꯦ ꯀꯗꯥꯏ ꯐꯥꯎꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕꯅꯣ ꯃꯗꯨꯕꯨ ꯑꯩꯗꯤꯅꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯣ ꯊꯥꯖꯗꯕꯗꯣ ꯑꯝꯇ ꯌꯦꯡꯊꯣꯛꯁꯦ ꯍꯥꯏꯕ ꯌꯦꯡꯗꯅ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯊꯧ ꯂꯩꯇꯕ ꯋꯥꯅꯤꯗ ꯏꯕꯣ ꯑꯍꯤꯡ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯒꯗꯕꯗꯨꯗ ꯍꯣ ꯑꯗꯨꯅꯅꯦ ꯅꯕꯨꯛꯇꯨꯅ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯪꯉꯤꯗꯣ ꯇꯨꯝꯕ ꯆꯥꯕ ꯌꯥꯝꯅ ꯐꯩꯌꯦꯕ ꯂꯝꯖꯦꯜ ꯈꯔ ꯆꯦꯟꯁꯤ ꯍꯥꯏꯅꯅꯤ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯅꯤ ꯅꯪ ꯈꯪꯗꯗꯧꯔꯤꯅꯤ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯅꯨꯃꯤꯗꯥꯡ ꯆꯔꯥꯒꯤ ꯍꯦꯜꯂꯤꯅꯤ ꯄꯨꯛꯁꯦ ꯃꯌꯦꯡ ꯇꯥꯅꯕ ꯇꯥꯔꯅꯤ ꯌꯥꯝꯅ ꯇꯥꯔꯅꯤ ꯇꯥꯕꯗꯤ ꯍꯥꯏꯔꯨꯅꯨ ꯏꯕꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯥꯎꯊꯣꯔꯛꯏꯗꯨꯅꯤ ꯍꯦꯟꯕꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯦꯛ ꯃꯥꯟꯅꯩ ꯍꯥꯏꯕ ꯁꯛꯇꯥꯁꯦ ꯍꯦꯛ ꯅꯨꯡꯁꯤꯗꯕ ꯑꯗꯣ ꯍꯣꯔꯦꯟ ꯌꯦꯡꯁꯤꯀꯣ ꯑꯁ ꯃꯗꯨ ꯑꯩ ꯄꯛꯇꯦ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯃꯁꯛ ꯐꯖꯔꯝꯕꯒ ꯌꯥꯏ ꯏꯊꯟꯇ ꯌꯦꯡꯈꯤꯕꯨ ꯏꯊꯟꯇ ꯌꯦꯡꯕꯗꯤ ꯀꯤꯖꯩ ꯍꯣꯏꯁꯦ ꯌꯦꯡꯂꯨꯁꯤ ꯑꯗꯨꯅꯦꯕ ꯍꯦ ꯅꯣꯏꯕ ꯅꯪꯁꯨꯅꯦ ꯍꯥꯏꯁꯦ ꯊꯣꯛꯂꯛꯇꯕ ꯌꯥꯔꯣꯏ ꯊꯣꯛꯂꯛꯎꯀꯣ ꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯊꯦꯡꯂ ꯑꯍꯤꯡꯒꯤ ꯃꯇꯝ ꯃꯥꯂꯪꯅ ꯂꯤꯔꯤ ꯁꯤꯜꯂꯛꯏ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨ ꯁꯟ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯍꯦꯛ ꯊꯨꯒꯥꯏꯔꯔꯤ ꯁꯟ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯅ ꯅꯣꯡꯌꯥꯏ ꯀꯧꯏ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯕ ꯂꯩꯅ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯃꯆꯥ ꯄꯣꯛꯇꯦ ꯆꯥꯄꯣꯛꯇꯕꯤꯅꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯑꯍꯤꯡ ꯑꯁꯤꯗ ꯅꯣꯡꯌꯥꯏꯅ ꯉꯥ ꯐꯥꯕ ꯃꯤꯗꯒꯤ ꯉꯥ ꯇꯦꯛꯂꯨꯔꯤꯕꯅꯤ ꯑꯗꯨꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯊꯟꯅꯇ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯑꯔꯇꯤꯇꯤ ꯍꯥꯏꯗꯨꯅ ꯍꯜꯂꯤꯕꯅꯤ ꯃꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯇꯥꯝꯅꯥꯒꯤ ꯊꯋꯥꯏꯗꯨ ꯐꯨꯠ ꯍꯦꯛ ꯐꯥꯎꯗꯣꯔꯛꯏ ꯑꯗꯨꯒ ꯊꯧꯔꯤꯕ ꯁꯟ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ ꯃꯈꯣꯡ ꯑꯅꯤꯗꯨ ꯀꯥꯎꯗꯨꯅ ꯆꯠꯂꯤ ꯃꯍꯥꯛ ꯑꯃ ꯑꯗꯨꯝꯅ ꯇꯣꯡꯂꯦ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯅ ꯎꯕ ꯈꯪꯕ ꯅꯠꯇꯦ ꯃꯊꯟꯇ ꯍꯥꯏꯖꯩ ꯉꯁꯤꯗꯤ ꯇꯣꯡꯂꯦꯗꯅ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯅꯤꯍꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ
ꯃꯥꯅ ꯁꯤꯒꯤ ꯂꯝꯕꯦꯜꯁꯤꯗ ꯍꯦꯛꯇ ꯊꯧꯔꯕ ꯑꯩꯅꯅꯦ ꯏꯉꯛ ꯑꯁꯤ ꯆꯦꯞꯊ ꯌꯦꯡꯕ ꯃꯁꯛꯁꯦ ꯌꯦꯡꯕꯗ ꯅꯨꯄꯤ ꯊꯤꯔꯕ ꯃꯤꯁꯛ ꯃꯥꯜꯂꯤ ꯑꯗꯨꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕꯤꯗ꯭ꯔꯤꯁꯦ ꯄꯥꯈꯪꯒ ꯑꯣꯏꯔꯝꯃꯣ ꯍꯥ ꯅꯪ ꯀꯗꯝꯗ ꯂꯤꯛꯇꯨꯅ ꯆꯦꯟꯊꯣꯛꯇꯧꯔꯤ ꯄꯥꯈꯪ ꯄꯥꯕꯤ ꯑꯩꯒꯤ ꯈꯨꯠꯇ ꯑꯗꯨꯝ ꯇꯥꯔꯝꯗꯧꯔ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯒ ꯐꯠ ꯆꯣꯡꯊꯈ꯭ꯔꯤ ꯃꯔꯨꯝ ꯑꯃꯗ ꯐꯠ ꯊꯩꯖꯤꯟꯈ꯭ꯔꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯈꯥꯝꯂꯛꯏ ꯏꯌꯥꯝꯕ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯅꯣꯡꯌꯥꯏ ꯁꯟ ꯒꯥꯔꯤꯗꯣ ꯈꯥꯝꯂꯦ ꯑꯗꯨꯒ ꯏꯅꯥꯎꯁꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯌꯥꯝꯕꯒꯤꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯇꯥꯝꯅ ꯆꯠꯂꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯣ ꯅꯁꯛꯁꯨ ꯈꯪꯗꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯁꯣꯝ ꯋꯥꯡꯃ ꯈꯨꯜꯗꯩꯅꯤ ꯑꯍꯤꯡꯁꯤꯗꯗꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯌꯣꯠꯀꯤ ꯇꯔꯪ ꯑꯃ ꯌꯥꯎꯏꯅꯦ ꯁꯤꯕꯨ ꯀꯩꯅꯣ ꯏꯅꯥꯎꯁꯥ ꯉꯥꯅꯤ ꯉꯥ ꯇꯦꯛꯎꯕꯅꯤ ꯏꯁ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯂꯂꯣꯟꯕ ꯀꯟꯕꯒꯤ ꯋꯥꯅꯤꯅꯦ ꯅꯊꯟꯇꯒ ꯆꯠꯂꯗꯅ ꯀꯤꯖꯗ꯭ꯔꯣ ꯅꯪꯕꯣ ꯀꯤꯕ ꯍꯥꯏꯕꯗꯨꯃ ꯑꯩꯒꯤ ꯏꯁꯥꯗ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯀꯟꯈꯤꯕꯩ ꯋꯥꯅꯤꯅꯦ ꯍꯦꯝꯕꯅ ꯉꯥꯏꯈꯣꯅꯦ ꯏꯌꯥꯝꯕ ꯁ꯭ꯋꯥꯏꯗ ꯄꯥꯈꯪ ꯐꯥꯕꯤ ꯆꯠꯂꯦ ꯍꯥꯏꯁꯤ ꯏꯌꯥꯝꯕꯕꯨ ꯎ ꯂꯥꯛꯄ꯭ꯔꯣ ꯊꯦꯡꯅꯕ꯭ꯔꯕ ꯑꯩꯗꯤ ꯈꯪꯗꯦ ꯊꯦꯡꯅꯗꯦꯕꯣ ꯑꯁꯦꯡꯀꯤ ꯊꯦꯡꯅꯗꯦ ꯅꯪ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯣ ꯑꯍꯣꯏ ꯅꯨꯄꯤ ꯊꯤꯖꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯊꯦꯡꯅꯗ꯭ꯔꯤꯗꯣ ꯌꯥꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯊꯥꯗꯣꯛꯈ꯭ꯔꯤ ꯅꯥꯄꯤ ꯃꯔꯨꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯇꯥꯝꯅꯥꯒꯤ ꯊꯋꯥꯏꯅ ꯅꯨꯄꯥꯁꯤꯡꯗꯨ ꯎꯏ ꯌꯦꯡꯕꯗ ꯃꯈꯣꯏꯗꯣ ꯄꯥꯈꯪꯅꯦ ꯍꯥꯏꯕ ꯈꯪꯂꯤ ꯍꯔꯥꯎꯖꯅ ꯄꯥꯈꯪ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯑꯍꯨꯝꯃꯛ ꯄꯥꯈꯪꯅꯤ ꯑꯃꯁꯤꯗꯤ ꯀꯨꯆꯨꯝꯃꯤ ꯃꯁꯛꯇꯤ ꯑꯥꯏ ꯈꯔ ꯋꯥꯡꯕꯁꯤ ꯃꯔꯦꯡ ꯕꯂꯥꯅꯤꯒ ꯐꯟꯕꯁꯤ ꯑꯁꯤꯃꯗꯤ ꯌꯥꯏꯍꯦ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯃꯍꯤꯡ ꯄꯨꯝꯕ ꯃꯍꯥꯛ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯅꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕꯅꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯍꯦꯝꯕꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏꯕ ꯑꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯅꯤꯡꯁꯤꯡꯗ꯭ꯔꯤ ꯀꯥꯟꯅꯔꯣꯏꯗꯦ ꯑꯊꯤꯕ ꯅꯨꯄꯥꯁꯦ ꯍꯥꯠꯇꯣꯛꯀꯦ ꯑꯩꯒꯤ ꯃꯤꯠꯇ ꯑꯊꯤꯕ ꯅꯨꯄꯥ ꯎꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜꯗꯣ ꯅꯧꯊꯔꯞ ꯇꯧꯅ ꯃꯈꯣꯏꯕꯨ ꯀꯧꯏ ꯍꯣ ꯄꯥꯈꯪꯁꯥ ꯅꯈꯣꯏꯕꯨꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯍꯣ ꯄꯥꯈꯪ ꯁꯣꯝꯗꯅꯦ ꯁꯣꯝꯗ ꯂꯩꯔꯦ ꯍꯣ ꯑꯃꯨꯕ ꯄꯥꯈꯪ ꯃꯕꯨꯛ ꯊꯣꯟꯕ ꯃꯁꯥ ꯆꯥꯎꯕ ꯅꯪꯕꯨꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯅꯩ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯆꯤꯟ ꯑꯗꯨꯗ ꯉꯛꯅ ꯁꯣꯟꯖꯩ ꯐꯖꯩꯍꯦ ꯈꯨꯐꯖ ꯑꯃꯅꯤ ꯀꯅꯥꯏ ꯃꯆꯥꯅꯣꯅꯦ ꯑꯃꯨꯕ ꯄꯥꯈꯪ ꯑꯩꯅ ꯀꯧꯔꯤꯁꯦ ꯅꯪꯕꯨꯅꯦ ꯍꯥꯏꯕ ꯁꯤꯗ ꯂꯥꯛꯑꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯑꯣꯕ ꯅꯨꯡꯁꯤꯕ ꯇꯝꯕꯤꯒꯦ ꯑꯃꯨꯖꯥꯎ ꯀꯧꯕ ꯅꯨꯄꯥꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈ꯭ꯔꯦ ꯍꯦꯝꯕꯅ ꯏꯇꯥꯎ ꯅꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯅ ꯀꯧꯔꯤꯁꯦ ꯑꯃꯗꯨꯅ ꯑꯃꯨꯛ ꯃꯁꯛ ꯐꯖꯕ ꯀꯥꯏꯁꯦ ꯌꯥꯗꯦꯀꯣ ꯏꯇꯥꯎ ꯍꯦꯛꯇ ꯃꯥꯕꯨ ꯈꯛꯇ ꯑꯣꯏꯅ ꯀꯧꯔꯛꯑꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯁꯛ ꯐꯖꯕ ꯍꯥꯏꯕꯁꯤꯒ ꯑꯊꯤꯕ ꯍꯥꯏꯕꯁꯤꯒ ꯑꯗꯨꯝ ꯈꯦꯠꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣ ꯈꯦꯠꯅꯩꯌꯦ ꯅꯨꯄꯤꯁꯤꯅ ꯅꯪꯕꯨ ꯀꯧꯗꯨꯅ ꯂꯩ ꯑꯗꯨꯝ ꯆꯪꯉꯨ ꯊꯋꯥꯏꯗꯨꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯑꯃꯨꯖꯥꯎꯕꯨ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯟꯅ ꯀꯧꯔꯤ ꯑꯃꯨꯖꯥꯎꯅ ꯍꯥꯏ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯁꯦ ꯄꯥꯈꯪ ꯐꯥꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯗꯣꯏꯅꯤ ꯂꯥꯏꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯉꯥꯎꯔꯦꯗ ꯑꯩꯗꯤ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯇꯨꯃ ꯑꯃꯠꯇ ꯍꯦꯛ ꯐꯪꯗ ꯍꯥꯏꯔꯨ ꯈꯨꯗꯤꯡꯗ ꯈꯨꯕꯥꯛꯅ ꯈꯔ ꯊꯥꯔꯛ ꯀꯤꯟꯅ ꯈꯔ ꯁꯨꯔꯛ ꯇꯧꯔꯛꯄꯗꯣ ꯉꯁꯤꯗꯩꯗꯤ ꯇꯣꯛꯄ ꯇꯥꯔꯦꯅꯦ ꯍꯦꯝꯕꯅ ꯆꯤꯔꯣꯜ ꯑꯣꯏꯅ ꯍꯥꯏ ꯍꯩ ꯄꯪꯒꯅꯨ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯥꯟꯊꯣꯛꯍꯟꯒꯅꯨ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯕꯒꯅꯦ ꯅꯌꯨꯝꯗ ꯆꯠꯁꯦ ꯍꯥꯏꯌꯨ ꯅꯌꯨꯝꯗ ꯑꯗꯨꯝ ꯄꯨꯈ꯭ꯔꯣ ꯉꯁꯤ ꯑꯗꯨꯝ ꯆꯦꯜꯂꯨ ꯌꯥꯔꯦ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯊꯋꯥꯏꯗꯨꯅ ꯀꯧꯔꯤꯁꯦ ꯂꯥꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦꯅꯥ ꯂꯥꯛꯀꯅꯨ ꯀꯧꯁꯨ ꯀꯧꯔꯣꯏ ꯂꯥꯛꯄꯤꯒꯅꯨ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯤ ꯃꯁꯤꯗ ꯑꯃꯨꯖꯥꯎꯅ ꯉꯥꯏꯈꯣ ꯀꯩꯅꯣꯅꯦ ꯇꯞꯅꯕꯒ ꯅꯪꯍꯧꯗꯦ ꯂꯥꯛꯅꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯁꯨꯝ ꯏꯀꯥꯏꯖꯗꯨꯅ ꯇꯧꯕꯅꯤ ꯂꯥꯛꯅꯤꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯅ ꯎꯔꯤꯕ ꯁꯛꯇꯝꯗꯣ ꯃꯤꯅꯤ ꯑꯁꯤꯅꯤ ꯑꯗꯨꯅꯕꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕꯅꯤ ꯍꯦꯝꯕꯅ ꯆꯪꯉꯣ ꯍꯥꯏꯕ ꯆꯠꯂꯨ ꯌꯥꯔꯤꯅꯤ ꯅꯨꯄꯤꯁꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯆꯪꯉꯣ ꯍꯥꯏꯔꯒ ꯃꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯛꯇꯅ ꯍꯦꯛꯇ ꯏꯜꯂꯤ ꯑꯃꯨꯖꯥꯎ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤ ꯑꯃꯨꯖꯥꯎꯅ ꯐꯖꯕꯤ ꯅꯃꯤꯡꯁꯨ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯀꯗꯣꯝꯗꯅꯣ ꯅꯪꯅ ꯄꯪꯆꯠꯇ ꯆꯠꯂꯤꯕꯗꯨꯕꯨ ꯂꯦꯞꯄꯨ ꯑꯩ ꯂꯥꯛꯏ ꯍꯩꯃꯥ ꯁꯨꯝ ꯆꯠꯂꯤ ꯐꯖꯕꯤ ꯅꯪꯉꯣꯟꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯌꯥ ꯃꯅꯥꯁꯤ ꯇꯥꯗꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯗ ꯇꯥꯞ ꯂꯥꯝꯃꯤ ꯃꯣꯟ ꯂꯥꯎꯔꯕ ꯈꯨꯠꯁꯥꯗꯨ ꯊꯦꯡꯕꯗꯨꯗ ꯑꯌꯥ ꯃꯈꯨꯠꯀꯁꯦ ꯃꯣꯟ ꯂꯥꯎꯋꯦ ꯍꯥꯏꯕ ꯄꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯈꯖꯥꯏ ꯀꯥꯏꯗꯤ ꯊꯣꯠ ꯂꯥꯎꯔꯝꯂꯅꯤ ꯑꯃꯨꯛꯇ ꯂꯩꯊꯣꯔꯛꯎꯗꯅ ꯐꯖꯕꯤ ꯅꯪꯒꯤ ꯆꯤꯡꯂꯧꯗꯣ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦꯕ ꯊꯋꯥꯏꯗꯨ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯁꯛꯇꯥ ꯊꯤꯌꯦ ꯀꯨꯆꯨ ꯃꯨꯕ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯈꯨꯠꯀ ꯄꯥꯏꯅꯣ ꯊꯥꯗꯣꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯀꯟꯊꯣꯛꯏ ꯋꯥꯍꯩꯗꯨꯗ ꯑꯃꯨꯖꯥꯎꯅ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯑꯗꯨꯗꯤ ꯑꯩꯕꯨꯁꯨ ꯅꯪꯅ ꯂꯥꯎ ꯍꯥꯏꯅ ꯀꯧꯕꯤꯔꯤ ꯀꯗꯣꯝꯗꯅꯣ ꯈꯪꯗꯦ ꯇꯥꯅ ꯄꯨꯁꯤꯟꯕꯤ ꯑꯗꯨꯒ ꯊꯤꯅꯁꯨ ꯆꯩꯕꯤꯕ ꯑꯩ ꯀꯞꯂꯛꯑꯒꯦ
ꯌꯦꯡꯅꯤꯡꯗꯦꯍꯦ ꯅꯪꯕꯣ ꯑꯉꯥꯡ ꯃꯆꯥꯔꯣ ꯅꯠꯇ꯭ꯔꯁꯨ ꯀꯞꯇꯣꯏꯅꯤ ꯍꯩꯃꯥ ꯌꯥꯝ ꯑꯣꯏ ꯆꯥꯏꯅ ꯁꯤꯗꯤ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦ ꯍꯥꯠꯍꯧꯔꯒꯦ ꯃꯁꯤꯗꯤ ꯀꯩꯅꯣ ꯍꯥꯠꯄ ꯍꯥꯏꯗꯤ ꯍꯥꯠꯄ ꯍꯥꯏꯗꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯑꯃꯨꯖꯥꯎꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯀꯟꯅ ꯍꯦꯛꯇ ꯃꯦꯠꯁꯤꯜꯂꯤ ꯑꯃꯨꯖꯥꯎ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯏ ꯑꯩ ꯁꯤꯔꯦ ꯏꯃꯥ ꯅꯤꯂꯛ ꯀꯟꯅ ꯊꯥꯗꯣꯛꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯃꯑꯣꯡꯗ ꯀꯟꯕꯤꯌꯣ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯦꯝꯕꯒ ꯂꯨꯋꯥꯡꯒꯅ ꯇꯥꯔꯤ ꯃꯤꯠꯀ ꯌꯦꯡꯅꯗꯨꯅ ꯍꯥꯏꯅꯩ ꯀꯩꯅꯣ ꯈꯣꯟꯖꯦꯜꯁꯤꯕꯣ ꯅꯨꯄꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯀꯩꯗꯧꯈ꯭ꯔꯖꯥꯠꯅꯣ ꯅꯥꯄꯤꯗꯒ ꯃꯈꯣꯡ ꯂꯧꯁꯤꯟꯈ꯭ꯔꯖꯥꯠꯂꯣ ꯀꯗꯥꯏꯗꯅ ꯆꯠꯂꯤꯖꯥꯠꯅꯣ ꯃꯥꯕꯣ ꯂꯥꯎꯔꯤꯁꯦ ꯈꯨꯠꯂꯥꯎ ꯑꯃ ꯇꯧꯏ ꯑꯝꯇ ꯌꯦꯡꯂꯨꯁꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯁꯤ ꯄꯥꯈꯪ ꯅꯠꯇꯕꯗꯣ ꯑꯩꯉꯣꯟꯗꯒ ꯀꯧꯔꯝꯕꯣꯏ ꯌꯥꯔꯦ ꯅꯪ ꯑꯃ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯀꯗꯣꯝꯗꯅꯣ ꯆꯠꯈ꯭ꯔꯤꯁꯤꯅ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯇꯥꯝꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯕꯅꯤ ꯂꯨꯋꯥꯡꯅ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯈꯣꯏꯗꯧꯁꯦ ꯁꯧꯒꯠꯂꯛꯀꯅꯤ ꯉꯁꯤ ꯊꯤꯌꯨ ꯇꯨꯃꯤꯟꯅ ꯑꯩꯁꯨ ꯎꯗꯦꯕꯨ ꯁꯤꯗꯤ ꯑꯃꯨꯛ ꯀꯧꯔꯒꯦ ꯑꯃꯨꯛ ꯍꯣ ꯏꯇꯥꯎ ꯑꯃꯨꯖꯥꯎ ꯀꯗꯣꯝꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏꯗꯨꯕꯣ ꯑꯍꯤꯡꯁꯤꯗꯅꯦ ꯐꯥꯒꯤꯅꯦ ꯀꯥꯏꯅꯀꯣ ꯅꯪ ꯑꯃꯩꯕꯣ ꯑꯩꯈꯣꯏ ꯊꯦꯟꯒꯤ ꯀꯥꯏꯅ ꯂꯣꯠꯆꯖꯁꯅꯨ ꯂꯥꯏꯅ ꯃꯔꯥꯏꯅ ꯆꯤꯟꯖꯈꯤꯁꯅꯤ ꯀꯤꯖꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ ꯍꯟꯅ ꯌꯦꯡꯉꯤ ꯃꯝꯒ ꯃꯝꯂꯤ ꯁꯨꯛꯂꯤ ꯎꯕꯖꯥꯠ ꯅꯠꯇꯦ ꯀꯣꯏꯊꯤ ꯐꯪꯗ꯭ꯔꯕꯗꯨꯗ ꯂꯨꯋꯥꯡꯅ ꯐꯖꯅ ꯇꯧꯔꯤꯅꯦ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯏꯟꯅꯔꯝꯂꯅꯤ ꯃꯗꯨ ꯁꯣꯏꯗ꯭ꯔꯗꯅ ꯄꯥꯈꯪ ꯐꯥꯕꯤꯅ ꯐꯥꯈ꯭ꯔꯦꯕ ꯅꯨꯄꯤꯅ ꯐꯥꯈ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯥꯎ ꯍꯟꯗꯣꯛꯄ ꯃꯔꯥꯏꯅ ꯂꯥꯛꯆꯔꯁꯅꯤ ꯉꯥꯏꯔꯁꯦ ꯑꯗꯨꯐꯥꯎ ꯑꯗꯨꯅ ꯐꯅꯤ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏꯅꯤ ꯂꯝꯍꯥꯡꯁꯤꯗ ꯆꯠꯍꯧꯔꯁꯤ ꯌꯥꯔꯦ ꯂꯥꯎ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯨꯖꯥꯎꯗꯤ ꯃꯔꯩꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯕꯥꯅ ꯑꯁ ꯑꯌꯨꯛꯁꯤꯗ ꯅꯪ ꯅꯩꯕ ꯄꯨꯔꯛꯏꯁꯦ ꯇꯜꯂꯦꯀꯣ ꯌꯥꯝꯅ ꯏꯕꯦꯝꯃ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯈꯪꯉꯕ ꯅꯍꯥꯟꯈꯩꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯪꯒꯣꯝ ꯁꯨꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯨꯝꯗ꯭ꯔꯦ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯍꯜꯂꯛꯇꯕꯩ ꯊꯋꯥꯏꯁꯦ ꯀꯌꯥꯝ ꯋꯥꯏ ꯑꯗꯨꯕꯨ ꯍꯥꯏꯕ ꯁꯟ ꯊꯤꯕꯕꯨ ꯑꯁꯨꯛ ꯁꯣꯡꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯒ ꯊꯤꯕ ꯍꯧꯅꯕ꯭ꯔꯕ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯑꯗꯨꯏ ꯊꯤꯔꯤꯅꯤ ꯏꯕꯦꯝꯃ ꯅꯪ ꯑꯃꯀꯣ ꯑꯩꯕꯨ ꯍꯧꯕꯤꯔꯔꯒ ꯉꯥꯡꯂꯅꯨ ꯌꯥꯔꯦ ꯅꯪꯁꯨ ꯎꯕ꯭ꯔꯥ ꯌꯦꯡꯉꯣꯗꯩ ꯁꯔꯨꯛ ꯁꯟꯕꯨ ꯑꯃꯠꯇ ꯎꯗꯦ ꯀꯗꯥꯏꯗꯅꯣ ꯑꯃ ꯊꯤꯔꯨꯁꯨ ꯆꯠꯂꯣ ꯑꯀꯣꯛꯄꯗ ꯊꯤꯒ ꯂꯩꯇꯦ ꯍꯥꯏꯕ ꯁꯣꯡꯈ꯭ꯔꯕ ꯃꯔꯛꯁꯤꯗꯕꯨ ꯂꯥꯡꯂꯦꯟ ꯃꯍꯥꯛꯅ ꯂꯣꯏꯖꯕ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯟꯖꯤꯜꯂꯛꯇꯦ ꯑꯗꯨꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯊꯕꯥꯕꯨ ꯍꯧꯗꯨꯅ ꯊꯤꯕ ꯊꯣꯛꯂꯛꯏꯕꯅꯤ ꯊꯕꯥꯅ ꯑꯃꯨꯛ ꯍꯥꯏ ꯑꯩ ꯄꯪꯊꯦꯡ ꯊꯦꯡꯕ ꯌꯥꯔꯣꯏꯀꯣ ꯊꯕꯛ ꯂꯩꯈ꯭ꯔꯄꯣꯠꯅꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯊꯕꯛꯁꯦ ꯅꯣꯡꯃꯗ ꯁꯪꯉꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯔꯦꯝ ꯑꯣꯏꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯃꯤꯔꯦꯝ ꯑꯣꯏꯕꯁꯦ ꯃꯇꯝ ꯂꯦꯟꯕ ꯌꯥꯝꯅ ꯋꯥꯕꯅꯤ ꯃꯃꯤꯠꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯑꯉꯥꯡꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯋꯥꯔꯦꯍꯦ ꯑꯩꯗꯤ ꯅꯪ ꯊꯤꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯁꯥꯅ ꯈꯪꯅ ꯅꯀꯣꯟꯗ ꯁꯨꯝ ꯍꯟꯖꯤꯜꯂꯛꯄꯅꯦ ꯍꯥꯏꯕ ꯅꯪꯅꯅꯦ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯤꯗ ꯅꯪꯇ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯑꯩꯅ ꯍꯦꯟꯅ ꯋꯥꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯗ ꯁꯣꯡꯂꯕ ꯅꯥꯔꯛ ꯃꯔꯛ ꯑꯗꯨꯗ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯕꯥꯅ ꯍꯦꯛ ꯎꯔꯛꯏ ꯆꯞ ꯂꯦꯞꯇꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯊꯥ ꯇꯨ ꯁꯤꯗ ꯑꯝꯇ ꯌꯦꯡꯉꯣ ꯃꯤ ꯑꯃ ꯇꯥꯔꯦ ꯍꯥ ꯁꯟ ꯍꯥꯏꯔꯣ ꯁꯤꯔꯕꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯎꯔꯤ ꯅꯨꯄꯥ ꯑꯃ ꯆꯞ ꯇꯤꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯨꯛ ꯂꯥꯎꯏ ꯃꯁꯥꯗꯨ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯤ ꯀꯔꯝꯅ ꯇꯧꯔꯤꯁꯤꯗꯤ ꯀꯅꯥꯅꯣ ꯁꯤꯕꯣ ꯁꯤꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯔꯤ ꯏꯊꯥ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯁꯦ ꯀꯤꯕꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯕꯅꯤ ꯂꯝꯕꯤꯗ ꯍꯦꯝꯕꯒ ꯂꯨꯋꯥꯡꯒ ꯆꯠꯂꯤ ꯂꯨꯋꯥꯡꯅ ꯍꯥꯏ ꯍꯧꯖꯤꯛꯐꯥꯎ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯍꯧꯗꯦ ꯀꯩꯗꯧꯅꯔꯕꯅꯣ ꯈꯪꯗꯦ ꯅꯪ ꯑꯃꯩꯕꯣ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯇꯅꯤ ꯉꯥꯡꯗꯣꯏꯁꯦ ꯏꯇꯥꯎꯗꯣ ꯅꯨꯄꯥꯅꯤ ꯄꯥꯈꯪ ꯐꯥꯕꯤꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯗꯨꯗꯤ ꯅꯪ ꯉꯥꯡꯂꯤꯗꯨ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯍꯥꯏꯕ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯀꯅꯨ ꯃꯥꯅꯦ ꯃꯥ ꯊꯣꯛꯂꯛꯁꯅꯨ ꯂꯨꯈꯝꯗꯨꯗ ꯊꯥꯖꯤꯟꯒꯦ ꯅꯨꯄꯤ ꯆꯦꯟꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦꯕ ꯃꯌꯨꯝ ꯂꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯆꯠꯂꯣꯏ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯃꯤꯅꯥꯏꯔꯣ ꯆꯠꯇ꯭ꯔꯒ ꯇꯣꯛꯑꯦꯗꯅ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎ ꯑꯁꯣꯝꯗ ꯅꯨꯄꯤ ꯑꯅꯤ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯨ ꯍꯦꯝꯕꯁꯨ ꯌꯦꯡꯊꯣꯛꯏ ꯅꯨꯄꯤ ꯑꯅꯤꯈꯛ ꯄꯥꯈꯠꯅ ꯇꯍꯥꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯏ ꯀꯅꯥꯅꯣꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯐꯠꯇꯕ ꯃꯤꯅꯒ ꯇꯥꯟꯅꯔꯤꯖꯥꯠꯂꯣ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯅ ꯐꯠ ꯍꯦꯛꯇ ꯆꯣꯡꯊꯣꯛꯂꯒ ꯀꯟꯕꯤꯗꯣꯏꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯒ ꯑꯩꯒ ꯅꯨꯡꯁꯤꯅꯗꯣꯏꯕ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯅꯤꯁꯦ ꯁꯣꯝꯅ ꯆꯦꯜꯂꯤ ꯋꯥ ꯑꯃꯨꯛꯇ ꯍꯪꯉꯨ ꯅꯪ ꯍꯪꯉꯨꯍꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯧꯕ ꯑꯩꯇꯔꯦ ꯍꯦꯝꯕꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯍꯪꯉꯤ ꯏꯆꯜ ꯑꯅꯤꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯕꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯑꯃꯨꯛꯇ ꯃꯔꯝꯗ ꯍꯥꯏꯌꯨ
ꯊꯕꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯥꯏ ꯏꯕꯣꯡ ꯑꯁꯤꯒꯤ ꯅꯥꯔꯛꯇ ꯅꯨꯄꯥ ꯃꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯃꯗꯨ ꯎꯕꯗ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯆꯦꯜꯂꯛꯄꯅꯦ ꯄꯥꯎꯁꯦ ꯇꯥꯕꯗ ꯅꯨꯄꯥ ꯑꯅꯤꯗꯣ ꯈꯔꯗꯤ ꯉꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯅꯤꯗꯣ ꯍꯥꯊꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯦꯝꯕꯒ ꯂꯨꯋꯥꯡꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯂꯨꯋꯥꯡꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯔꯝꯃꯤꯕꯁꯤꯕꯣ ꯅꯥꯔꯛꯁꯤꯗ ꯅꯨꯄꯥ ꯃꯁꯤꯗꯨꯅ ꯇꯥꯍꯧꯔꯦ ꯍꯥꯏꯕ ꯏꯇꯥꯎ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯝꯒꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯇꯥꯎꯅ ꯆꯪꯈꯤꯕꯗꯣ ꯍꯣꯏꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯅꯠꯇꯦ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯛꯅꯒꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯏꯖꯥꯠꯂꯣ ꯑꯣꯏꯔꯝꯃꯣꯏꯍꯦ ꯂꯩꯁꯥꯕꯤꯅꯕꯨ ꯃꯆꯤꯜ ꯊꯤꯒꯗ꯭ꯔꯣ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯏꯇꯥꯎ ꯑꯃꯨꯆꯥꯎꯗ ꯃꯥ ꯑꯣꯏꯔꯖꯥꯠꯂꯣ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯒ ꯃꯥꯕꯨ ꯑꯩꯗꯤ ꯃꯥꯗꯣ ꯅꯨꯄꯤꯗꯨꯅ ꯆꯦꯟꯈ꯭ꯔ ꯀꯥꯏꯅ ꯂꯩꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯥꯔꯛ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯗꯣꯝꯗ ꯑꯣꯏꯔꯖꯥꯠꯅꯣ ꯈꯔꯒ ꯀꯨꯝꯊꯧꯁꯤ ꯁꯣꯛꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯃꯥꯕꯨ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯌꯦꯡꯂꯛꯄꯅ ꯑꯃꯨꯖꯥꯎꯅ ꯃꯔꯩ ꯇꯤꯡꯊꯣꯛꯂꯒ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯤ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯁꯤ ꯂꯩꯔꯦ ꯏꯇꯥꯎ ꯑꯃꯨꯖꯥꯎ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯃꯔꯩꯒ ꯇꯤꯡꯊꯣꯛꯑꯒ ꯁꯤ ꯍꯥꯏꯕ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯃꯁꯤ ꯅꯪ ꯑꯃꯀꯣ ꯌꯦꯡꯉꯨꯅꯦ ꯃꯇꯧꯁꯤ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯁꯤꯔꯤ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯪꯅ ꯅꯣꯛꯅꯤꯡꯂꯤꯕ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯅꯪ ꯐꯝꯊꯗꯨꯅ ꯏꯇꯥꯎ ꯅꯪꯕꯨ ꯑꯁꯦꯡꯀꯤ ꯁꯤꯔꯔꯣ ꯁꯤ ꯍꯧꯒꯠꯂꯨꯅꯤ ꯉꯔꯥꯡꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯗꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯣ ꯑꯩꯅꯗꯤ ꯅꯪ ꯆꯦꯟꯈ꯭ꯔꯦ ꯀꯥꯏꯅ ꯂꯩꯔꯤ ꯅꯪꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃ ꯐꯪꯂꯤ ꯀꯥꯏꯅ ꯍꯔꯥꯎꯖꯔꯤꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯅꯪꯗꯤ ꯅꯥꯔꯛꯁꯤꯗ ꯁꯜꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯁꯤꯔ ꯃꯥꯜꯂꯤꯅꯤ ꯃꯥꯒꯤꯁꯦ ꯃꯤꯍꯨꯜꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯆꯣꯡꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯅꯨꯄꯤꯗꯨ ꯀꯅꯥ ꯃꯤꯅ ꯍꯥꯏꯅ ꯂꯩꯔꯨꯔꯒ ꯍꯦꯝꯕꯅ ꯍꯥꯏꯔꯛꯏ ꯄꯥꯈꯪ ꯐꯥꯕꯤ ꯑꯗꯨꯗꯤ ꯄꯥꯈꯪ ꯐꯥꯕꯤ ꯍꯥꯏꯁꯤ ꯇꯁꯦꯡꯅ ꯂꯩꯕ ꯃꯤ ꯅꯠꯇꯕ ꯂꯥꯏ ꯑꯣꯏꯔꯦ ꯂꯥꯏ ꯑꯣꯏꯔꯦ ꯍꯣꯏꯃ ꯄꯥꯈꯪ ꯐꯥꯕꯤ ꯂꯩꯔꯦ ꯏꯇꯥꯎ ꯅꯇꯨꯡꯗ ꯂꯩꯔꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯦꯝꯕꯁꯨ ꯍꯦꯛꯇ ꯈꯪꯂꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯄꯥꯈꯪ ꯐꯥꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤ ꯃꯁꯛ ꯈꯪꯗꯦ ꯅꯣꯡꯃ ꯑꯃꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯂꯥꯏ ꯇꯤꯟꯒ ꯈꯔ ꯁꯥꯟꯅꯕ ꯃꯥꯏꯕ ꯍꯩꯇꯣꯟ ꯍꯥꯏꯅ ꯀꯧꯕ ꯑꯃ ꯂꯩ ꯃꯍꯥꯛꯁꯨ ꯄꯥꯈꯪ ꯐꯥꯕꯤ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯤ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤ ꯀꯔꯝ ꯑꯃꯨꯛꯇꯪꯗꯤ ꯆꯥꯡ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯃꯄꯥꯗ ꯊꯣꯛꯏ ꯀꯅꯥꯃꯇ ꯂꯩꯕ ꯎꯕ ꯅꯠꯇꯦ ꯏꯆꯤꯛ ꯆꯤꯛꯄ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯝꯅꯒ ꯃꯊꯟꯇ ꯇꯔꯛ ꯆꯠꯄꯗꯨ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ ꯀꯤꯕ ꯌꯥꯗꯦꯍꯦ ꯅꯨꯄꯥꯅꯕꯨ ꯀꯔꯤꯒꯤ ꯀꯤꯖꯔꯨꯅꯤ ꯄꯥꯈꯪ ꯐꯥꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯪꯇꯗꯤ ꯈꯪꯗꯣꯛꯂꯒꯦ ꯃꯁꯤ ꯐꯥꯎ ꯉꯝꯗ꯭ꯔꯕ ꯑꯩ ꯃꯥꯏꯕ ꯁꯥꯕ ꯍꯩꯇꯣꯟ ꯅꯠꯇ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ ꯈꯨꯟꯈꯥ ꯑꯗꯣꯝꯗ ꯑꯗꯨꯝ ꯍꯥꯏꯊꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯇꯥꯕ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯤ ꯂꯝꯍꯥꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯁꯥꯗ ꯍꯧꯕ ꯇꯨꯍꯥꯎ ꯀꯥꯏꯗꯣ ꯈ꯭ꯌꯥꯎ ꯍꯦꯛ ꯆꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗꯤ ꯏꯃꯥꯏ ꯄꯦꯝꯃ ꯏꯆꯤꯛꯀ ꯆꯤꯛꯂꯗꯅ ꯀꯤ ꯇꯥꯕꯅꯤ ꯃꯁꯥꯅꯗꯣ ꯑꯩꯅ ꯌꯥꯝꯅ ꯀꯤꯒꯜꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯁꯤꯗꯤ ꯅꯥꯀꯜꯗ ꯇꯨꯔꯦꯜ ꯑꯃ ꯂꯩ ꯇꯨꯔꯦꯜ ꯑꯗꯨꯗ ꯎꯔꯣꯛ ꯊꯣꯡ ꯑꯃ ꯁꯥꯏ ꯎꯔꯣꯛ ꯊꯣꯡꯒꯤ ꯊꯣꯡꯌꯥꯏꯗ ꯐꯝꯂꯤꯕꯤ ꯃꯍꯥꯛꯅ ꯍꯩꯇꯣꯟꯕꯨ ꯌꯦꯡꯂꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣ ꯄꯥꯈꯪ ꯑꯔꯤꯕ ꯅꯁꯛ ꯁꯛꯇꯥꯗꯨꯒ ꯑꯩꯕꯨꯁꯨ ꯌꯦꯡꯂꯤꯕ ꯎꯅꯕ ꯍꯣꯠꯅꯔꯤ ꯀꯥꯏꯅ ꯂꯥꯛꯆꯕ ꯁꯥꯔꯤ ꯅꯁꯛꯇꯣ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯌꯦꯡꯕ ꯌꯥꯔꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯀꯌꯥꯝ ꯍꯔꯥꯎꯖꯅꯤ ꯇꯟꯖꯩꯗ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯩꯇꯣꯟꯁꯨ ꯇꯥꯔꯤ ꯍꯩꯁ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯄꯤꯒꯤ ꯀꯗꯣꯝꯗꯩꯅꯣ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯇꯥꯝꯅꯥꯒꯤ ꯊꯋꯥꯏꯗꯨꯅ ꯍꯣ ꯁꯣꯝꯗ ꯂꯩꯔꯦ ꯑꯗꯨꯋꯥꯏꯗ ꯄꯥꯛꯊꯗꯨꯅ ꯊꯤꯔꯒ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣ ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯃꯃꯤꯠꯁꯦ ꯂꯧꯇꯥꯡꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅꯗꯤ ꯅꯨꯄꯤꯒ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯉꯣꯏꯍꯦ ꯍꯩꯇꯣꯟꯅꯁꯨ ꯍꯦꯛ ꯎꯔꯗꯨꯅ ꯑꯁꯤꯗ ꯂꯩꯔꯦ ꯎꯔꯣꯛ ꯊꯣꯡ ꯃꯌꯥꯏ ꯑꯁꯤꯗꯒ ꯃꯈꯣꯡꯒ ꯌꯥꯟꯊꯔꯒ ꯍꯥꯏꯔꯒ ꯐꯝꯂꯗꯅ ꯈꯣꯟꯖꯦꯜꯗꯣ ꯊꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯂꯥ ꯄꯥꯈꯪ ꯐꯥꯕꯤ ꯍꯥꯏꯔꯤꯁꯦ ꯍꯣ ꯑꯣꯏꯔꯕꯗꯣ ꯍꯩꯃ ꯅꯪ ꯑꯣꯏꯔꯦꯀꯣ ꯂꯥꯞꯅ ꯌꯦꯡꯕꯗꯗꯤ ꯅꯁꯛꯇꯣ ꯐꯖꯕ ꯃꯥꯜꯂꯤ ꯅꯛꯂꯒ ꯑꯃꯨꯛ ꯌꯦꯡꯒꯦꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯨꯟꯅꯒ ꯌꯦꯡꯂꯛꯀꯅꯨꯀꯣ ꯏꯀꯥꯏꯖꯩ ꯍꯩꯃꯥ ꯑꯗꯨꯃꯥꯏꯅ ꯍꯛꯆꯤꯟꯅ ꯌꯦꯡꯂꯛꯀꯅꯨ ꯍꯥꯏꯕ ꯑꯔꯤꯕꯧ ꯏꯀꯥꯏ ꯈꯪꯗꯦꯍꯦ ꯅꯪꯁꯤ ꯃꯇꯤꯟꯗꯣ ꯑꯃꯨꯛꯇꯪ ꯀꯨꯠ ꯌꯣꯠꯁꯤꯜꯂꯒ ꯐꯖꯩꯍꯦ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯄꯥꯈꯪ ꯐꯥꯕꯤ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦꯀꯣ ꯍꯣꯏ ꯃꯤ ꯑꯩꯅ ꯍꯥꯏꯕ ꯍꯟꯖꯤꯟ ꯍꯦꯛ ꯍꯪꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯁꯨꯝ ꯇꯁꯦꯡꯅ ꯈꯪꯅꯤꯡꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯛ ꯑꯗꯨ ꯌꯥꯝꯅ ꯊꯤꯔꯤꯕꯗꯨꯕꯣ
ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯥ ꯑꯩꯕꯨ ꯁꯛ ꯀꯌꯥꯝ ꯊꯤꯔꯗꯅ ꯏꯁ ꯊꯤꯔꯤꯕ ꯈꯨꯊꯤ ꯑꯗꯨꯒ ꯊꯤ ꯀꯥꯏꯅ ꯍꯥꯏꯕꯗꯁꯨ ꯁꯥꯎꯅꯤꯡꯂꯤꯕ ꯑꯣꯏꯔꯦ ꯄꯪꯊꯤꯃꯛꯇꯤ ꯊꯤꯗꯕꯅꯤꯗ ꯀꯕꯛ ꯁꯕꯛꯇꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯅꯦ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯉꯝꯖꯔꯣ ꯑꯔꯤꯕꯅꯤ ꯀꯥꯏꯅ ꯃꯔꯩꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯅꯠꯇꯦ ꯑꯩꯅ ꯈꯪꯅꯤꯡꯂꯤꯁꯦ ꯅꯪꯁꯦ ꯇꯁꯦꯡꯅ ꯃꯤꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯕ ꯊꯋꯥꯏꯔꯕ ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ ꯈꯪꯗꯕꯩꯅ ꯍꯪꯉꯤꯁꯤ ꯀꯣꯛ ꯈꯨꯝꯃꯨ ꯃꯗꯨꯕꯨ ꯍꯦꯛꯇ ꯈꯨꯝꯕ ꯌꯥꯕ꯭ꯔꯣ ꯃꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯁꯦ ꯃꯗꯨꯏꯗꯃꯛꯇꯅꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯑꯩꯅ ꯊꯑꯣꯏꯅ ꯊꯣꯛꯂꯛꯏꯕ ꯅꯪꯕꯨ ꯊꯤꯔꯛꯏꯁꯦ ꯍꯣ ꯄꯥꯈꯪ ꯑꯔꯤꯕ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯈꯟꯖꯔꯣ ꯑꯩꯗꯤ ꯈꯨꯝꯂꯣꯏ ꯅꯪꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯈꯤꯠ ꯍꯥꯏꯔꯅꯨ ꯀꯩꯗꯧꯒꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯁꯛ ꯑꯁꯤꯒ ꯑꯔꯤꯕ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯁꯥꯎꯕꯤꯒꯦ ꯇꯧꯏ ꯍꯣ ꯍꯥꯏꯖꯔꯔꯣꯏꯌꯦ ꯍꯣ ꯇꯥꯗꯥ ꯇꯥ ꯍꯩꯇꯣꯟ ꯂꯥꯛꯎ ꯁꯤꯗ ꯊꯣꯡꯊꯛꯁꯤꯗ ꯅꯪ ꯑꯩ ꯐꯝꯃꯤꯟꯅꯁꯤ ꯅꯪꯕꯨ ꯂꯥꯛꯄ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯤꯅꯤ ꯅꯪꯕꯨ ꯉꯥꯏꯕꯗ ꯑꯩ ꯀꯌꯥ ꯋꯥꯏ ꯈꯪꯂꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯥꯏꯖꯃꯜ ꯐꯪꯂꯤ ꯂꯥꯛꯑꯣ ꯁꯤꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕ ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯍꯩꯇꯣꯟ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯃꯊꯛ ꯃꯈꯥ ꯍꯦꯛ ꯊꯣꯛ ꯑꯣꯜꯂꯤ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯎꯔꯣꯛꯊꯣꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯨꯒꯅꯤ ꯑꯗꯨꯅ ꯍꯥꯏ ꯑꯗꯨꯗ ꯐꯝꯕ ꯍꯧꯅꯗꯦꯗ ꯂꯥꯎ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯐꯝꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯁꯤꯗ ꯑꯣꯏꯅ ꯐꯝꯁꯤ ꯁ꯭ꯋꯥꯏꯗ ꯐꯝꯁꯤꯕꯨ ꯑꯗꯨꯗꯕꯨ ꯀꯃꯥꯏꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯑꯩꯗꯤ ꯁꯤꯗ ꯐꯝꯅꯤ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤꯅꯦ ꯊꯣꯛ ꯍꯧꯒꯠꯇꯨꯅ ꯆꯠꯆꯈꯤꯁꯅꯤ ꯆꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯩꯇꯣꯟꯅ ꯍꯣꯏ ꯑꯩꯅꯦ ꯂꯥꯛꯆꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯥꯟꯕ ꯍꯧꯏ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯂꯤꯕꯗꯨꯗꯤ ꯃꯌꯥꯏ ꯆꯕꯨꯛꯇꯅꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯤ ꯇꯥꯗꯥ ꯁꯤꯗ ꯐꯝꯊꯔꯛꯑꯣ ꯊꯣꯡꯊꯛꯁꯤꯗ ꯏꯕꯦꯝꯃ ꯃꯤꯅ ꯎꯈ꯭ꯔꯒ ꯕꯨꯠ ꯊꯣꯛꯑꯦꯅ ꯁꯣꯏꯗꯅ ꯍꯥꯏꯅꯈ꯭ꯔꯅꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅꯣꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯏ ꯇꯥꯝꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯖꯔꯤꯕ ꯊꯃꯣꯏꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯛꯇꯕꯗꯤ ꯅꯪꯕꯨ ꯈꯧꯔꯥꯡꯍꯜꯂꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩ ꯑꯗꯨꯅ ꯅꯪꯕꯨ ꯉꯁꯤ ꯑꯗꯨꯝ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯗꯕꯅꯤ ꯅꯪꯅꯦ ꯃꯁꯤꯗ ꯌꯥꯗꯦ ꯂꯥꯛꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯑꯁ ꯉꯥꯏꯈꯣꯗ ꯌꯥꯝꯅ ꯍꯥꯊꯨꯃꯜꯂꯤ ꯀꯔꯤꯒꯤ ꯍꯥꯊꯨꯃꯟꯕꯅꯣ ꯑꯩꯁꯦ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯍꯣ ꯈꯪꯖꯩꯌꯦ ꯅꯪ ꯄꯥꯈꯪꯅꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯗꯤ ꯑꯗꯨꯝ ꯌꯥꯔꯣꯅ ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯁꯤ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯅꯣ ꯇꯥ ꯍꯩꯇꯣꯟ ꯅꯃꯤꯠ ꯑꯅꯤꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯎꯅꯤ ꯑꯁ ꯏꯀꯥꯏꯖꯩꯗ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛꯅ ꯃꯥꯏ ꯁꯣꯟꯕ꯭ꯔꯗ ꯁꯦ ꯌꯦꯡꯂꯛꯑꯣꯕ ꯏꯀꯥꯏ ꯍꯥꯏꯕ ꯏꯀꯥꯏꯅꯣꯕ ꯌꯦꯡꯂꯛꯑꯣ ꯍꯥꯏꯕ ꯍꯩꯇꯣꯟ ꯃꯃꯤꯠꯇꯨꯅ ꯌꯦꯡꯉꯤ ꯍꯩꯇꯣꯟꯗ ꯍꯪꯉꯤ ꯑꯩꯁꯦ ꯀꯅꯥ ꯃꯥꯜꯂꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯎꯔꯤꯕ ꯁꯛꯇꯝꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯈꯨꯝꯃꯤ ꯈꯪꯗꯦꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯔꯅꯤ ꯅꯪ ꯎꯗ꯭ꯔꯤꯗ ꯑꯁꯦꯡꯕꯒꯤ ꯎꯗ꯭ꯔꯤꯕꯔꯅꯦ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯅꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯅꯪꯕꯣ ꯑꯩꯒꯤ ꯃꯤꯡꯕꯨꯔꯣ ꯄꯥꯈꯪ ꯐꯥꯕꯤ ꯀꯧꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯡꯂꯅꯦ ꯅꯠꯇꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯇꯥꯝꯅꯥ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯍꯩꯇꯣꯟꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯤ ꯀꯤꯔꯞꯅ ꯅꯪꯕꯨ ꯇꯥꯝꯅꯥꯅꯦ ꯍꯥꯏꯕ ꯑꯩꯁꯦ ꯇꯥꯝꯅꯥꯒꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯍꯩꯇꯣꯟ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯔ ꯅꯤꯛꯈ꯭ꯔꯦ ꯅꯪꯕꯨ ꯇꯥꯝꯅꯥꯒꯤ ꯊꯋꯥꯏ ꯂꯃꯟ ꯈꯣꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯆꯅꯤ ꯉꯁꯤꯗꯤ ꯂꯃꯟ ꯈꯨꯝꯂꯅꯤ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯈꯨꯠ ꯑꯗꯨꯅ ꯍꯩꯇꯣꯟ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯟꯊꯈ꯭ꯔꯦ ꯏꯔꯦꯞ ꯂꯨꯕ ꯇꯨꯔꯦꯜꯅꯤ ꯍꯩꯇꯣꯟ ꯃꯈꯣꯜ ꯊꯣꯛꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯑꯗꯨꯕꯨ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯦ ꯇꯥꯝꯅꯥꯒꯤ ꯊꯋꯥꯏꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯁꯤꯔꯣ ꯅꯪꯇ ꯁꯤꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗ ꯑꯣꯏꯔꯒꯦ ꯉꯁꯤꯗꯤ ꯂꯃꯟ ꯈꯨꯝꯂꯤ ꯅꯪꯅ ꯑꯩꯕు ꯂꯥꯏꯇꯤꯟ ꯇꯧꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥꯁꯦ ꯁꯨꯝꯈꯤꯕꯗꯥꯏ ꯅꯪꯅ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯜꯂꯦ ꯍꯥꯏꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯗꯥꯏ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏꯅ ꯌꯥꯝꯅ ꯆꯥꯛꯅ ꯅꯤꯡꯉꯝꯗꯅ ꯃꯥꯂꯪ ꯇꯔꯪ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯩ ꯄꯦꯜꯂꯦ ꯅꯪꯅ ꯁꯤꯔꯣ ꯅꯪꯒꯨꯝꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯕꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯋꯥꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯗꯨꯛ ꯂꯨꯕ ꯃꯍꯩ ꯑꯗꯨꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯪꯅ ꯇꯧꯖꯕꯅ ꯅꯪꯅ ꯐꯪꯖꯕꯅꯤ ꯁꯤꯖꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯇꯥꯝꯅꯥ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯄꯦꯟꯖꯔꯗꯨꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯤꯕ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯍꯩꯇꯣꯟ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯃꯍꯩ ꯐꯪꯖꯔꯤ
ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯛꯅꯗꯨꯅ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯤ꯫